ngasisu hoi entertainment YouTube channel na mayamgi damakta anauba crime story ama uduna lakjari wari asi mayamna tahanjaba matamda soikilankiba yawrabasu tabiribasingna ngakpiyu haijari aduga wari asi aikoina thokraba thodok adu aikoida amuk thoroktanaba cheksin minasi habigi wakhalonda mayamgi mafamda share tawjabani haiba purumak asi internet amadi public domain da phanglaba ngaktani channel asina matam khara wari thagatpa ngamjarudre masigidamaktasu mayamna warobidnaba haijari matung makha tabada anauba ngakpa oiba wari kaya ama puduna lakjaki maram asina mayamna channel asibu support tawbiduna like share comment amadi subscribe tawba kaupigano adudi mayam wari asi haujarage thodok asi Delhi da thokiba thodok amani haiba thodok asi June gi tang kunmathoi 2018 da thokibani Delhi gi Sarita Bihar gi mi leinadraba yum amagi manakta amotpa hundoknaba mafam amada miyoi kharana bag ama urami bag adugi manakta yamna chawba cartoon box amasu leirama thengnaki amotpa hundokpa mafamda asigumba bag cartoon box na chingba targa leiba asi mahausani adubu hairiba cartoon box asidagi yamna namthiba manam aduna lambida thaiduna chatpa phawba ngamnaramkhide maram asina hairiba posak asi chingnaba phawraduna police ta paw piramkhi ngahak leraba matungda Delhi police su mafam aduda laktuna yengchilami police na bag amadi cartoon box adu hangdoktuna yengluba matamda yamna angakpa ama oina cartoon box adugi manungda nupi amagi asiba hakchang yaramba thengnakhi hairiba asisu hakchangi saruk taret thokna kakthatlaba ngaktani khong khut kok hairiba sing asi makak taret thokna yauramba thengnakhibani hairiba asi police na laukhatuna postmortem tawnabagi tamak thakhirami aduga hairiba thodok asi police na su yamna laina khangmangamki haibadi misi asi kanagumba miyoina hatuklaba matungda khong khut kakthatuna hundoklambani haiba aduga haiba nupi asi kanano aduga mabu karma miyoina halamlibano kari maramgidamak khong khut kokna chingba kakthatuna hundoklamlibano haiba asi police ki mafamda wahang ama oirami haiba mayam asi khangdoknabagidamak police na nupi asi kanano kadaidagino haiba khangdokpa mathau tarami police na aduai anakpa mafam singda haiba thodok asigi matangda wari saduna nupi asibu khangba yawbara haina hangbadasu nupi asibu kana amatana khanglamkhide nupi asina setlamba firol adu phawba yenghalabani adubu manak nakna leiba khun adugi miyoi singna khanglam adugi matungda khul aduaida mi mangkibagi list khar police na lokhatuna thiba horami matam adudasu police na nupi asi kanano haiba khangba ngamlamde asumna tapna numit khara haukhirami adubu hojiksu police na thigatpadi leptribani nongma itha thajadana police ki mafamda nupi asi kanano haiba khangnabagi mari makong ama phanglamki madudi nupi adugi asiba hakchang adu haptuna hundoklamba cartoon box adugi courier company gi address yawramba adu police ta thengnabadagi police ta thajaba amadi leirami police ki team amana courier company gi Gurugram da leiba address aduda chatuna courier company aduda photo adubu utuna hanglami laibak phabadagi box adu ubada courier company gi miyoi aduna haiba box asi makhoigi customer amana UAE dagi parcel ama book tawramani haiba customer adugi mamingna Javed Akhtar ni adugi matungda police na Javed Akhtar gi address laurami aduga Javed Akhtar gi Aligarh da leiba address ta chalami mafam aduda Javed Akhtar khak thengnaba natana cartoon box adugi photo adusu khanglami police na hangbada Javed Akhtar na hairami haugiba chahi ahumdagi hojik phawbada UAE dagi mahaki sijinadraba yadraba pot khara haiba cartoon box achida thahallambani aduga cartoon box kharadi mahaki yumda thabak tawduna leibi nupi amada cartoon box khara pirami aduga box kharana Delhi da leiba box kharana Delhi da leiba Sahin Park ki yumda thamlambani
ꯖꯕꯦꯗ ꯑꯛꯇꯔꯅ ꯄꯨꯂꯤꯁꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯁꯍꯤꯟ ꯄꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯚꯔꯥꯗ ꯊꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯖꯕꯦꯗ ꯑꯛꯇꯔꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯗꯦꯜꯂꯤꯒꯤ ꯁꯍꯤꯟ ꯄꯥꯛꯇ ꯌꯨꯝ ꯚꯔꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯖꯕꯦꯗ ꯑꯛꯇꯔꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯑꯗꯨ ꯂꯩꯔꯝꯕ ꯄꯨꯂꯤꯁꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯗꯦꯜꯂꯤꯒꯤ ꯁꯍꯤꯟ ꯄꯥꯛꯇ ꯆꯠꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯊꯣꯡ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯄꯨꯂꯤꯁꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯖꯤꯗ ꯑꯂꯤ ꯑꯟꯁꯥꯔꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯖꯕꯦꯗ ꯑꯛꯇꯔꯒꯤ ꯌꯨꯝꯗ ꯚꯔꯥꯗ ꯂꯩꯕꯅꯤ꯫ ꯁꯖꯤꯗ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯁꯤꯡꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗꯁꯨ ꯍꯦꯟꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯁꯖꯤꯗ ꯑꯂꯤ ꯑꯟꯁꯥꯔꯤꯗꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯁꯖꯤꯗꯄꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯁꯖꯤꯗꯀꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯁꯖꯤꯗ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ꯫ ꯁꯖꯤꯗꯀ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯁꯖꯤꯗ ꯑꯁꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯗꯨꯀꯥꯟꯁꯤꯡꯗ ꯁꯦꯜ ꯇꯣꯜꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯁꯤꯡꯗꯣꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗꯗꯤ ꯁꯖꯤꯗ ꯐꯪꯅꯕ ꯊꯤꯕ ꯑꯁꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯁꯖꯤꯗꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯈ꯭ꯔꯕꯗ ꯄꯨꯂꯤꯁꯅ ꯁꯖꯤꯗ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯖꯤꯗꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯣꯡꯒꯗꯕ ꯃꯐꯝ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯠꯇꯗꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯈꯛ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯐꯥꯎꯕ ꯃꯍꯥꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯍꯣꯡꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯂꯤꯁꯅ ꯁꯖꯤꯗ ꯑꯁꯤꯕꯨ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯖꯤꯗ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯁꯖꯤꯗꯅ ꯂꯩꯔꯝꯕ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯖꯤꯗꯀꯤ ꯃꯇꯥꯡꯗ ꯋꯥ ꯍꯪꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯛꯄꯗ ꯁꯖꯤꯗꯀꯤ ꯃꯌꯥꯝꯕ ꯍꯁꯃꯠ ꯑꯂꯤ ꯑꯟꯁꯥꯔꯤꯁꯨ ꯗꯦꯜꯂꯤꯒꯤ ꯁꯍꯤꯟ ꯄꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯈꯤ꯫ ꯁꯖꯤꯗꯀꯤ ꯃꯌꯥꯝꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯁꯖꯤꯗꯀꯤ ꯌꯨꯝꯗꯒꯤ ꯌꯨꯝ 4-5 ꯊꯥꯗꯣꯛꯂꯒ ꯂꯩꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯪꯕꯗꯒꯤ ꯍꯁꯃꯠ ꯑꯂꯤ ꯑꯟꯁꯥꯔꯤꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯁꯃꯠ ꯈꯛ ꯅꯠꯇꯅ ꯁꯖꯤꯗꯁꯨ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯍꯥꯏꯔꯤꯕ ꯁꯖꯤꯗ ꯑꯁꯤꯅ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯅꯣ? ꯁꯖꯤꯗꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯅ ꯌꯨꯝ ꯍꯣꯡꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯤꯁꯅ ꯁꯖꯤꯗ ꯑꯃꯗꯤ ꯍꯁꯃꯠꯇ ꯍꯪꯂꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯈꯤ꯫ ꯑꯗꯨꯒ ꯁꯖꯤꯗꯅ ꯌꯨꯝ ꯍꯣꯡꯂꯤꯕ ꯑꯁꯤꯗꯤ ꯆꯨꯝꯅꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯥꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯂꯕ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯄꯥꯎꯍꯪꯗ ꯁꯖꯤꯗ ꯑꯃꯗꯤ ꯍꯁꯃꯠ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯄꯨꯂꯤꯁꯅ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯑꯃꯗꯤ ꯕꯦꯒ ꯑꯗꯨꯕꯨ ꯌꯦꯡꯍꯟꯕꯗ ꯃꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯩꯔꯝꯈꯤꯗꯦ꯫ ꯁꯖꯤꯗꯅ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯑꯗꯨ ꯎꯕꯗ ꯁꯖꯤꯗ ꯑꯀꯤꯕ ꯃꯇꯧ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯪꯕꯗ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕ ꯁꯖꯤꯗ ꯃꯁꯥꯅ ꯌꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯈꯨꯝꯂꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯪꯕ ꯃꯇꯝꯗ ꯁꯖꯤꯗꯀꯤ ꯄꯥꯎꯈꯨꯝꯗꯨꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯁꯖꯤꯗꯅ ꯍꯥꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯖꯕꯥꯂꯥ ꯑꯦꯂꯥꯏꯁ ꯖꯨꯍꯤꯅꯤ꯫ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯀꯤ ꯍꯦꯛ ꯂꯣꯏꯅꯕꯤ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯑꯗꯨꯕు ꯃꯀꯛ 8 ꯊꯣꯛꯅ ꯀꯛꯊꯠꯂꯒ ꯍꯨꯟꯗꯣꯛꯄ ꯉꯝꯕ ꯑꯁꯤ ꯁꯖꯤꯗ ꯃꯊꯟꯇꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏ꯫ ꯄꯨꯂꯤꯁꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯁꯖꯤꯗꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯇ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫
2011दा बिहारगी चापरनदा लैबा राजपाला एलाइस जुहीगी मोबाइल नंबरदा सजित की कॉल अमा लाखी कॉल हारिबा कॉल अदु सजितना जुहीबु खंगबा नते अदुगा जुहीनासु सजितबु खंगबा नते सेंगना हाइरबदा रोंग नंबरनी चमजरबी नुपी ओइबिगी थमोय ओइरबना सजितबु जुहीना मसक खंगदिबा ओइरबसु सजितबु नुंगसिबा फावरोंखी असुमना मकोय अनि याम तोइना नुंगसी वरी सानरमी तमना तमना सानरकिबा वरी अदुना मकोय अनि लुहोंगनबगी वफम फावबा सानरमखी अदुबु मकोय अनिगे मफमदा अयेतपा अमदी लेरमी हाइबदी सजित असि मुस्लिम नुपानी अदुगा जुहीना हिंदूनी मरम असिना जुहीगी इमुंग मनुंगना मकोय अनिगी लुहोंगबा असिबु यारमखिदे अदुम ओइदुनसु मकोय अनिगी नुंगसिबना हेमनखिबना मकोयगी युंगी मियोयसिंगना याद्रबसु मागी नुंगसिबा अदु फंगलबदी हाइदुना सजित अमदी जुही लुहोंगदुना युम रेन अमा लौदुना लेमिनखिबनी सजित असी इंजीनियरिंग तंबा लोइरबनी अदुगा मकोयगी फैमिली असी मिडल क्लास फैमिलीनी महाकना इंजीनियरिंग तंबा लोइरबसु थबक तौबदी नत्री मकोय अनिना लुहोंगनबसु मकोय अनिगिनी हाइबदा सेंदोक लंबी लेतबना मकोय अनिना दिल्लीदा चतुना सेल तालुनबा हाइरमी मकोय अनिगी लुहोंगनबा मतुंग चही अमा लेरगा दिल्लीदा चलमी हाइरबा मतम असी 2015 की वारीनी मकोय अनिना दिल्ली की शहीद पार्कता लाक्तुना युम अमा रेंदा लौदुना थबक थीबा हौरमी अदुबु सजित दिल्लीदसु अफबा थबक फंगदबदगी मकोय अनिना थबक मचा मसु तौदुना युम पुरमी असुमना मतम हौखिबना मकोय अनिगी मचा अनिसु सुरमी अहानबदा सेल लैते हाइरबसु मकोय अनिखक ओइरिङै मतमददी खरा फरमी अदुबु हौजिक सजित की अंगांग अनि सुरकपदगिदी सजितसु युम पुबदा अवाबा मा ओइरमी युम पानबा हाइबसी सेल की मथौ कया अमा मथौ तारिबनी मकोय अनिगी मफमदसु सेल की अवाटपा कया लैबदगी मकोय मतै मनाव निमित खुदिंगी खनरमी सेल मरम ओइरगा खनबदगी हौजिकती सजित अतोपा नुपीगसु मरी लैनबा हौरकलमी सजित नुपी अतोपा अमगा मरी लैनै हाइबा जुहीना खंगलकपदगी मकोय अनिगी मफमदा अमुक हेना खनरमी असुमना मकोय अनि निमित खुदिंगी खनबदगी सजितना जुहीबु नुंगसिदबा हौरकलमी सजितना जुहीबु हानबगी वखल खनबा हौरकलमी जुहीबु हालबदी सजितकी वखल अवाबा खर मखैदी फरनी खंजरमखी असुमना निमित खरनिगी मतुंगदा सजितना मागी नुपी जुहीबु हानबा प्लान तौबा लोइरमी नोंमा असुमना निमित अदु लाकपदा मकोयगी अंगांग अनि अदु सजितकी मयाम्बा हसमतकी युमदा थमलमखी युम पानबा हाइबसी मियोय खुदिमक सेलगी अवाटपा लै नोंग फादोकसु खनबा साउनबा अदुम तौनरिबनी अदुबु जुहीदी निमित अदुदा खनरिबा अदुना मागी अरोइबा निमितनि हाइबदी खंगलमलोय निमित अदु मरम सुलै लैत्रबसु सजितना मरम अमा पुथोक्तुना खनबा हौरमी अदुगा सजितना हानदगी जुहीबु हानबगी प्लान तौदुना लैख्रबनी मरम असिना सजितना हौगतुना मागी नुपीगी खौरीदा सजितकी ngamjaba pangal puthoktura melami ngahak leraba matung juhi adu sikhirami adubu juhina siraba matung juhi gi hakjang asi kadaida hundoksige haina plan tawba horami adubu sajit mathandanadi hariba juhi gi asiba hakjang adubu losinbada ngamnoidaba leibana mahaki manaunipa istiyat pu kauduna जुही की फीट मंगागा इंची अनि वांगबा अदुबु मकक तरे थोना कथलबा मतुंगदा फीट अहुम वांग चावबा कार्टून अमदा अदुगा बेग अमदा हापचिंदुना बेग तौखिबनी बेग तौदुना थमलबा जुही के असीबा हकचांग मकक तरे थोना कथलबा हकचांग अदुबु मियोय कना अमदा खंगहंदना हुंदोकपा हाइबसी मखोय अनिगे मफमदा अरुबा अमदी ओइरमखी सजित अमदी इस्तियातना मकक तरे थोना ककपदा ई मयाम अमा तारंबा अदु मखोय अनिना सेंदोकलमी हयेंग मखोय अनिना तौरीबा थबक अदु कना अमतना खंगदनबा अदुबु फना यामना लोटनबा होटनरबसु लोटपा यादे हाइबदुनी मखोय अनिना पैक तौदुना थमलबा कार्टून अमदी बेग अदुबु मखोयगी बाइकता हापतुना हुंदोकपा चटपा यादबनिना मखोयगी मयाम्बा हसमत अली अंसरीबु फोन तौदुना मतेंग निरमी मखोयगी मयाम्बा हसमत अली अदुसु मनाउनुपागी मतेंग पांगनबनी हाइदुना महाकी ममानबा अमदगी कार वाइदुना लाक्लम्मी
ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯀꯥꯔ ꯑꯗꯨ ꯆꯨꯍꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯅꯕ ꯀꯥꯔꯗ ꯍꯥꯞꯇꯨꯅ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯝꯕ ꯃꯐꯝꯗ ꯍꯨꯟꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯄ ꯃꯇꯝꯗ ꯃꯤ ꯑꯇꯩꯅ ꯎꯈ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯐꯝ ꯆꯥꯕ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯃꯐꯝ ꯑꯃ ꯊꯤꯔꯛꯄꯗ ꯁꯔꯤꯇꯥ ꯕꯤꯍꯥꯔꯒꯤ ꯑꯃꯣꯠꯄ ꯍꯨꯟꯗꯣꯛꯄ ꯃꯐꯝ ꯑꯃ ꯎꯔꯝꯃꯤ꯫ ꯑꯃꯣꯠꯄ ꯍꯨꯟꯗꯣꯛꯐꯝ ꯑꯗꯨꯗ ꯀꯥꯔꯇꯨꯟ ꯑꯃꯗꯤ ꯕꯦꯒ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯖꯨꯍꯤꯅ ꯁꯖꯤꯠꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯖꯨꯍꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯖꯨꯍꯤꯅ ꯁꯖꯤꯠꯀꯤꯗꯃꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯃꯛꯄꯨ ꯍꯥꯠꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯊꯃꯣꯏ ꯄꯥꯜꯂꯝꯒꯅꯤ? ꯃꯈꯣꯏꯁꯤꯗꯤ ꯃꯤꯗꯤ ꯃꯥꯟꯕ, ꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯌꯥꯝꯕ ꯑꯣꯏꯔꯕꯁꯨ ꯃꯅꯥꯎꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯦ, ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝꯕꯅ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯇꯦꯡ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯊꯛꯇ ꯆꯥꯔꯖꯁꯤꯠ ꯁꯦꯝꯗꯨꯅ ꯍꯧꯖꯤꯛ ꯀꯣꯔꯠꯇ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯗꯤ ꯋꯥꯠꯂꯤꯕꯅꯤ꯫ ꯖꯨꯍꯤꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯖꯨꯍꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯣꯛꯂꯤ꯫ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯖꯨꯍꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯊꯧꯗꯥꯡ ꯑꯣꯏꯍꯧꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯒꯤ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯁꯦꯝꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ꯫